live se oire haina lozerage ko ai viewers pudi yaudri ai ki mayam da ina thamjaning bo afam se adum thamaga ai video se adum save toraga thamjaramge ngarang handagi mayam na soina khangbiramani khoi gi hojik next month premiere tawnaba honazariba film khoi gi Oneness ki interview dagi haifet khoi gi mayam gida mayam na tabada nungai taba aduragi di khatang sokpa ko mayam na fazadaba ni haina sudum lauba khoi gi wahi khara mayam da yaukhre ado chumme ai defense tu tawzaroi ai khoi gi crew gi makai dagi khoi gi team member gi chekchil hodaba wahi haiba tare ko mioi bhai base khoi asoiba adum yawi soiroi haibase yade ado adumain tawraga soigiba yaukhre ado aigi makai dagi aina oina mayam da haizari aduga just aina mayam da appeal tawzaning ba aduga mayam da request tawzaning ba se karino hairagadi aisu hoi ngarang dagi nahan dagi call mayam lae messages mayam lae ado react tawroi ge haina khalle ko ado viral chat kriba mayam no uriba clip se ai isamaki aigi film hai tare ne aina 2020 dagi hotna zaraga handak khaktang final stage fo yoraga post production loiraga films gi final stage yoraga aigi manglan do hai tare ko mangphang naramdai November gi mangphang naramdai sida sumaya tawbase as a team moina su adudagi di aigi isano hona zarakpa aigi di kai haine mahei haigadra yam kuina si films mo oina bo narakpa da wazarakpa akoi social resistance mayam lay adudagi taboo topic nina ko mayam adum bado mayam lay ado sorry ekoi kaino sa hoi mayam na kaino sawiriba adudagi di hairiba mayam do understand loi tawe aduna su react tawroi haina khal ai react tawbasu na chade ado just mayam da ina request tawjuning base film hai base cinema hai base collaborative medium ne ko ado life se thar ge tawbani ko film si collaborative medium ne aduna mayam film am oina bonar pa team member mayam am yawi ko adagi ai isana haidi yamna kaino to haning gi bodo ai je ngang ga da wa lo mix up tawre hoi film se collaborative medium ne ado mi mayam yawi ai isa ge effort gi horaga sale mayam changi aduga adum topic se mana da bani na ko mayam katang matam changre oina bon arak pada pakhat pa aduragi di things in bigidra kaina khan bagi to mayam loi oira ga ndak se film je censor board na ju kemta thing ba bividana aya ba bivire eko loi ra kanda aduga mu film forum na ekoi Manipur film forum na ju film je yenga kanda harau na kemta thing bam ta leitana pabung sur jakanta na yam phasna haibire aduga approve to bire ai je adagi 2020 dagi hawro panina 24 yore adu film je release tower again finally matam lepe ko November 24 je duga ai je mi yam dei je de ai da sing na mayam da mi le je de ko hai de film
ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦꯀꯣ Priyakanta Productions ki team da yawbir begi team member khaktang understand tawgani sigi film se oinaba honarpa kanda matam kyam changi ai base aduna handaki ai film premiere tawni tawise ai ga handaki within this month tengnaba mi myam na loi khangani kanamta leite ba ai gi backing da hai tare ne ko imung manung su leite first of all ai ri chena tana kanamta dum begi backing da leite adum mi su leite adu ai je ai gi hanagi up close tawba matam du gi myam na sum lana ugi bagi ko adu matam gi dum maram leitana ai sum nushi bide bagi type ta sum tawbani adu ai dum strong hoina ai dum face tawi ko myam adu da ai di film ida se myam changre effort myam changre adu iti aina representation am tang le already koi queer community gi haina film se tawre finally loiraga haidi aina chingnaram ba myam da film forum na so approve tawi ba adu gi di harau na adu di has kuino honna jara pa je mai ya le ko ai khoise premiere to wa phang dure ka ina khale adu myam ticket se film music ticket sari ba du gi poster thel myam ai na loi sem jai ba at least pa sale kara tang oi su ai ha save to ba ngamau na ba haina ticket number chalu ma pham da su hangbiu poster number chalu ma pham da su hangbiu invitation card tagi tickets tagi isana loi mak sai adu ga poster thet ba su isana chatle booking am tawbu zu isana chatle loi mak isana gari ma cham thawra ko Jupiter am lei hoi che gi adu thawra adum chatle film je yamna ina miyam da yoning ba adum ba aya ko ju hona je ko film sigi matang da duga ai je Bombay da ga khoi gi South Asia gi biggest queer film festival du chachere mayam na pau da kai da ubi ba su yaram be hai ubi ta ba yaram ba su ai adu main tawzu bani adu hoi artist amaki mi je soi da bangam bakan am ta lei banate soi khre adu akhoi zu khangjai adu na aina defend to banate ko ai defend su to to se de akhoi gi side tagi lande hai ba du ma de ai zero e du ga su just a month away hai gadra film jing aisal akan ithan da khotna jabani na kanam ta zu leite ai de kana da hayu ne ko ai de mayam na nungshi biraga mayam na la aga ying biga da film jing matam jida ai gi naina pamje di ba target chahi ahum mari khotna jarak ba jibu loyadra ne khanba gi chingna da bra leibra haiba du di leitaba natte ba ko adu ngarang nan de call sam ta pai de react su tau de husikan de adu sum mafam da chalur sama da chalur sum nai sum hire ko do ngai te adu mayam de na just sizing be si khakta ni ho aina mayam gi khut pairaga chingaga film yengu law haiba ngambadi adu gi ai gi tik natte artist amu oina thaseng na film pam jiruba moina thamoi seng na ri taujai ai ga work to minariba mi mayam de su dum hangbiu ko yamna kupna mayek seng na thabak tawbu zu pamjai adu gi mathakta ai di thaba amma tawbu kanda mi gi approval ngai raga adu gi mi ngai raga mi chen raga leiba pam mi da su oi de loina ithan da sum hona zaraga tawp ni na mayamna hojik hoi isa je ngarang de sum kaino namjal laga sum pham do swai sum nungai tab do adu gi haidok raga thoba ma lakcherani na khan badu na fare adu bu loina mak Manipur gi miyam puna mak ta ina appeal to jabasi film hai basi mi ama khaktang na sem banate mi ani khaktang na sem banate wari ama sagalak pagi idea ama form torok padagi ko oina ba khotnarak pa post production loiraga release taw ba se amna sangba process ni mi miyam ama involved tawi effort mayam ama changi sale mayam ama changi matam mayam ama changi aduna atopa entire team gi effort ki su khanbiu yingbiu adu tang hairaga ai life solution jage